ngasi December ki tang 18 gi tongan social media amadi news and agency singdagi phangba pawsing samlapna pathokjari ahanmada hayeng December ki tang 13 si ban leigadra leiroidra haibki matangda miyamda salona pathokjage sebaw matang Progressive Youth Forum PYF na thadorok pasirol amagi matungina pung 12 gi general strike lautokle Indian Army ki camp manungdagi maitei ama mangkhraga ngasi phawba thiba khangdana leirakpa Thama helapa phawba Indian Army na ngasi phawba tumina lesinba yaningdaba phongdoktuna lakliba December gi tang 13 ga yukpung taruk tagina nungthilgi pung taruk phawba Manipur pumba general strike lauthokle November 15 lesingani 13 da Laisram Kamal Babu bu leimak hongda leiba Indian Army ki camda changkhibadagi ngasi phawba langla langjin ama phawba khangdana leirakhibani hiramasigi matangda tha ama pharpagi mifam ama pangthoktuna December ki tang 19 da miyamgi oiba wakat mifam pangthoknaba miyamgi oiba warep laukhibani adubu khungakpa ama hatpa amade phabagi mayokta pung 13 gi general strike leiba maramna wakat mifam mahutta December 13 da general strike oinar kobani Indian Army ki ke manungdagi mioi ama manglaga miyamna tuminna leisinpham thokpra Laisram Kamal Babu mangkhibagi wathoksinga si thokliba wathoksigi leiriba lautunabagi asengba masak utle leiriba lautunabasi malemgi miyamda mayak sengna miyamna khangan machumi Laisram Kamal Babu mangkhibagi wathokta chen chonglamba makok thongmasing ihau toklaga Indian Army camda makhata na thabak suba sangkhibagi thawong taraina loba ngamloi Manipur miyam amata oina lemin aduna Indian Army na lautuna duna maitai khunai muthatnaba honariba thawong malemgi miyamda mayak sengna khangansi khudingmak sigi mathakta lautunaba irangsina khungakpa khakta natana paumi singso soktuna leiriba asida sarkargi maikaidagi hanna yengsenadre mening changbagi mahutta khulngakpa kayagi marakta sarkarga yanadaba sing tongan ba agency sing thajinduna phaba punba kaya chathanduna leire Maramasina general strike asitanatana makataba ihosingda laikai gi lupsingna mateng pangbiu amadi miyamna angamba thakta ihau changsinbiu loinana dharma karma lining laison amadi essential service ti general strike asina kochin jaroi tawjariba general strike ase isamakki amadi iripakini khallaga wakhal munna khanthabiraga sakutminnasi paujenjariba lausing ningthauja secretary Progressive Youth Forum